Jennings Hospital ising thumjin kibadagi routine operation sing lepkhre isauna yum sanipan ga marpum doi mang takhre Meeoi lising ahum ga sanipan ga ani sauna saithing phangle nonglep tan tabana maram orga khurai hengang amasung sekon area yauna mafam kaya da isaw mayok na re nambul turen ki imai su tapna wangkalak lei porom pat leiba Jennings Hospital complex amasung hospital asigi manung ising thumjin kibadagi routine operation sing de lepkhre ana basing hannaba haukhre isaw asina hojik phawba da yum sanipan ga marpum doi amang ata thokle Meeoi lising ahum ga sanipan ani sauna saithing phangle Imphal turen gi imai hojik su flood level gi mathakta chen baga loina na Jennings Hospital complex manung ising thumjil lakpadagi hospital asigi routine operation sing yei thokre hospital manung ising singchalakpana ana leng gi lamda su sauna khudong sa da mayok na re Jennings Hospital gi medical superintendent pro ks location na thoki serol amagi matung in hospital asigi routine operation sing schedule sing yei thoki baga loina na chawgi pium phagat laba khakta da operation sing asi pangthokani hairi Imphal turen gi maru haibadi kangpok pida nonglep tan subana maram oirga Imphal turen gi imai asi high flood level gi mathakta selli nambul turen su high flood level gi mathakta selli hiram asiga mari leina flood control sel dagi ngasi ayu pung toruk phawba da phangba paw amagi matung Imphal turen gi imai asi hojik minu thonggi mapada high flood level gi supna gi point samga kun manga hanthana selli lilong turel gi mapada Imphal turel gi imai asi high flood level gi mathakta selli nambul turel gi oina turel asida imai asi flood level gi mathakta meter sadret ka marphu ni 3.3 da selli nambul turena hojik high flood level gi mathakta selli iril turena flood level gi mathakta meter sadret ka marphu ga 840 da selli ithai beres ki ising imai asi hojik warning level gi mathakta meter sadret ka humpu ga nipan dasmik taret selli nambul turen gi imai lepten hengkalak pa asina maram oirga sarap court complex sauna mafum kaya da ising thumsin khre report tawrang bam laikai report khois nam laikai khaidem laikai ningthau khongjam leirak amasung asom laikai gi mafum kaya ising thumsin khre karigumba nambul turen gi maru upstream da pung khara leptana nong surubade nambul turen gi vulnerable oiba mafam taraga manga gi mathakta ising pathorak pa yabagi akiba lei amarom da isaw asina maram oiraga yum sanipan ga marfum doi amang ata thokiba amadi Meeoi lising ahum sanipan ani leiba safamna singbagi khudong sa daba kaya mayok na asigi yenglag relief camp kaya ahum hangdokre loina relief camp adu mathau taba potlam sing yohan basu hokre senapati district manung sanba boilen fauduna seleba senapati turel gi imai ngasi su adum leptana wang khalak pana turen nakna Meeoi kaya mi painare turel gi sir su ka hen kan bana maram oiraga thong yauna gari amasung atei potlam kaya taw thakibagi report lairi adubo hojik phawbagi oina ising isaw asiga mari leina misimina gi pawdi leitri Central government na border fencing khabagi thabuk leptana sathari basi yaning de ansam Indo-Myanmar border gi naga tariba area sing border fencing khabagi thabuk tawdana ba public demonstration rally sit in protest pangthok pa yauna yamna toina press release amasung memorandum kaya mari lena basing da pisil basu central government gi mai kai digi nampu da border fencing khabagi thabuk thariba asi yaning de Thawung asi yamna haksin lawi government of India na sathariba thawung asi yamna undemocratic oi amasung condemn tawi haina ansamna thadorpa serol amana hairi serol asina makata na hairi bona central government gi maikai degi border matam supagi oina sil tawba amasung free movement regime san han khidabadagi thawung asi yaba ngamloi masina leiriba problem sing asi solve tawba ngamloi hen adum human crisis asi tamba ngamdaba film da lakani haukiba metarang ni thoida pangthokeba association gi president council gi bifamda border fencing khabagi thaw asi kudak telefon naba amasung free movement regime asi hanagum san hanaba democratic oiba khungjang sangmin naba warip lobasu laikre association gi maike degi government of India na matam kuiraba naga political issue asi loisin naba hojik sathariba santi gi wari asi athubada loisin naba su appeal tawri amarom na central government gi maike degi naga taba area sing border fencing gi thabuk leptana sathaba amasung free movement regime makata na sathaba mari leina na mi kun ga taruk ta ansam gi presidential council amasung office bearing singi oiba mifam pangthok tan lawkiba warep ki matung ina jun ani degi hawraga pungni funi pan supna naga taba jaga sing te leiriba government gi office sing packeting tawbagi khongjang singani khongjang asida constituent unit sing amasung subordinate body sing asuma pungphana paikhatna bakhanghali loina na border fencing khabaga mari leina lanai Meeoi sing contractor transporter agency sing nasu raw material sing yauna ati potlam sing hondu honjin tawba amasung supply tawbagi thabuk kudak lepkadabani hairi isauna maram orga notice ta laikhidaba mi gi masing kun manga sukhre haukiba nimit khani asida nonglep ta tabana maram orga notice ki oina hojik phawbada landslide amasung isauna sikhiba mi gi masing kun ga manga sire masiga mari leina authority gi mai kai dagi advisory kaya issue tawduna miyam section na leina bakhangan khre hojik phawbagi oina
Assam की Guwahati de imung amagi Meeoi ahum yauna punna Meeoi manga sikre Arunachal Pradesh da isauna sen thakiba amasung iraknaba maram oirga sikiba masing asi hojik phawdu mapan sukre Mizoram Tripura Meghalaya da isau amasung landslide sikiba masing asi nipan sure Assam की capital city oiriba Guwahati da mudslide yum kaya namsin kibadagi imung amagi Meeoi ahum yauna punna Meeoi manga adu leikidabani landslide na maram oirga Sikkim gi tongan mafam da police lisingam sanga gi mathakta pandula leiri Indian Meteorological Department gi maikai gi Sikkim gi Tista River gi imai ka hen wangkhalak pa amade landslide amasung isawi khudong tiba mayok na baya bagi phiwam kaya leibana red alert law thokre marak se Indian Meteorological Department gi maikai gi phongdorok pagi matung inna lakado minumit khani asida north east ki mafam singda kan ban mung tagani Assam gi tongan ba jaga sing da su red alert orange alert amasung yellow alert asing ba law thokre Assam da hojik phawgi oina district taraga tarete isaw amasung landslide thokpana maram oirga Meeoi lising umtraga nipan gi matakta saitheng pangle Meeoi lising amasani Romna tongan relief camp sing sang from Laudana Lady, Lakipur district asin isauna khwaidagi sokhalaba mafam oiri district asida leiriba Meeoi lising nifuga mathoi chajukta sauna saitheng phangli isauna oirli fiwam sing asigi yenglaga NDRF SDRF police amasung fire service ki maikedi relief amasung rescue operation ki thabuk yamna katin sathari isa wasin maram oirga educational institution sing thong lonkre Guwahati airport tasu isauna sauna saitheng piri Arunachal Pradesh tasu relief amasung rescue operation ki thabuk yamna kana sathari Manipur gi oina sum mafam ayam ising tumjinkhre Mizoram gi oinati isaw asina leikidraba sing da lupa lakh mari excresia pigani haina lauthokre state adugi governor Biko Singh amasung disaster management minister pro Lanin Laumana isauna soklaba jaga sing da koina satuna yengsinkre refugee sing na thangjing kobru paisileba asi ekhoigi puwari kidnap tobani pripak pro ngasi jun ama asi ningtam landa thawai katraba pumna maki mapam de kai khumna tun pripak progressive ke taraga manga so progressive de thoram asi da ha ki wakhlon khara miyam da thamli hajik tholiba wathok lanthok asi da awana misimina nangnarba imung singi awa pumna makta lukna saruk yari haina pripak progress chairman longjam paliba emna thadurukpa serun amana hairi serola sinna makata na hairi bana sokhatlaba sana lebak manipuri ohenabagi lengang longa mari leinaba satna pathap amata India na Manipur sinna rakhidri Manipuri sports and culture and powerhouse ni haina harau halag leibak amagi semgat sagatpagi mapung oina political amasung economic power di lehende India gi pandam de Manipuri singi marakte gi mahai haibanat ki jagoi isai amasung sanabada haising babu Indianization ki organizer and absorber ohenaba thorang to bani Manipuri gi oina Indian constitution asi yamna misang mikhai naiba Thami mitop refugees sing schedule tribe ki manung selhalaga khanaba hakpisin dona maning taunal laigi masa masugumna lehenba ngamni yelho prup singbo tanthok ngamna refugees da singjau singsang kaya sinathokli matam amda European singna America da nungai yai phabu punsiron da hingjinabagi hijau tonglaga lakna khi makhoi sing aduna US ki Statue of Liberty uraga Promiseland haibadu yaure haina harau manduna mapita jaki adubu yumlon nariba lebak singdagi nauna sangsilak liba sin Kuki haijaba sing asina dimiti prup sing hinghaliba puwari gi horokpham thangjing kopru sing sangbu karim kathainari ikaiba khangdaba mukhi namphudala sinduna tayona mongda di Old Testament yawa Promiseland adu ohenaba thorang phongna tawrakle Asengba de makhoi sing ase ekhoigi puwari kidnap tawba kangbuni Manipuri langai gi sada 90 de khulai paiba mitop refugee makhoina lenga kani haina phung landarak pangam haliba sim maram kupna nainasi UK haiba laibak ase mapung oina Kyurgon singi network na lengak pani Kyurgons haibadi masana maning tawna rule semba well piduna thabuk laksin ba ngambagi mangam leijaba QSC autonomous non government organization haibani makhoi gi senthang su government na pibani Europe ki asoba city sing da su mitop sing sabun khunda duna maribak masa phawba sanghan ba yadaba no go area natragana no go zone gi mafam yamna thamli hairiba mafam sing asda criminal terrorist gang kaya su maning tawna leiba ngami India gi sana pathap ta Manipur da su kuyan gi amasung no go area semgat pangamali masigi khudam de singi leibak oijaduna leiriba Manipur masing dasu yamba maitai purupu phiam kayana sabkhaiduna thamlaga ST kangbu khaktagini haiduna amakasu hill area haina khaidoktuna thamlibasini Indiana lalhuba ikhoibu thengnanaba makhoi proxy purup oina jo Kuki singbu semga charuraga haujikti western countries singi lai khusang bigi makut oiramle haibasi khanglabani lebak thugaiba ngamhanba chatna pathap asi lauthokriba phawbadi tangtu leitaba Manipuri am oiba ngamloi miyamgi lusingba sing asu soksil lakliba asida wakhal thathatuna punna thengnaminasi matam amada Manipuri miyamna su leibak maming ani leiba India Bharat ki wakhalon pandam idea karino munna khangna khide India amasung British leibak ka Manipur ga samna rakhiba matamdagi tapna mapung oina tampak ki
मियाम मरक्तगी कंबू अनि मयोन चोंग बहुरखी अंगम अथौ लेरिक हाइबा कंबू अमना मतम अदुगी आइडिया ऑफ भारत की नाट अमदि लेरिंग लोल की वखंद लुपसिन की लेरिक हाइबा कंबू अमना आइडिया ऑफ इंडिया हाइबसी यूनिटी इन डाइवर्सिटी डेमोक्रेसी एंड रूल ऑफ लॉ वेलफेयर स्टेट इक्वालिटी एंड जस्टिस हाइबसी थाजखी आइडिया अनि असिना सना लेबक मणिपुर ओइबा ngamlabani haiduna mabukningda ithak hauki tasengna hairabadi matam adugi miron na maning tamba Sweden India Bharat ka samnarabadi marumdum laingak pangamjaba Sweden Manipuri ama oina leiba ngamlagani haina thajaki miyam mi painarure Imphal is district ki manung chanba laifam kuno makhali kai deleba electric transformer ama short circuit thoktono pokhairak padig miyam mi painarure adu buleba phobadai kana amata asoka pandi yahudre transformer pokhaibagi thodok aduna maram oiraga hojik mafam aduda mai phangdana leiri adu mafam aduda sangsin duna mahusagum mai phangna bahonari ising isawi pem menglaga mahilo sangsing thonglon biyo amso state asita hojik tholiba ising isawa sina maram oiraga mahiro sangsing maru ina isawa sina khutung thingai wehlaba so thong hangduni exam pangthokliba sing asilon biyo haina amso na thadur paserol amana hairi serol asina makata na haibun state asigi mafum kaya da paksan isaw mayuk mariba asida lup asigi mai kaidagi awawa masung yamna haksin nungai taba phawi paksan na ising isaw asi thokpana maram eraga masing tingam draba imum kaya amma laifam safam khangdaba ye yauna yumda yok pasa uche sing yauna miyamgi punsi mahingda sauna kai bipiri angang sahi yamlaba halsing amsung khudung thingai oreba mioi kanglup sing safe oidaba yauna khongham khuram sing khudung sa daba kaya mayuk nari isauna awawa mayuk norba singi damakta amsona solidarity utli loinana lanai music organization amsung mari ni authorities ni sauna aw patar sing athuba namateng amasung humanitarian assistance sing pina ba appeal tawri allagi mafam da su thawjal bina ba amasung awa patar ba miyam athuba da mahausa gi phom da hanjin na su thawni jari adum oinamak isaw mayok naringi serak asida mahiroi sing academic activities athaba haibasi yamna chumda ba amani haireduna mahiroi sing gi safety amasung dignity gi damakta amsu gi maikei digi ain gi oiba thabak sing pangthok na pressure to bata bani hairi SEKMAIDA abulok turen hal amata sinkre MLA dingona ising isawi phum hakthengna na yengsinkre SEKMAIDA sifauduna cheliba abulok turen da hal amata sinkre thodok adu MLA haikam dingona yengsinki bage loina ising isawna sokhallaba AC khungang sing koina satuna yengsinkre ngasigi MLA gi khongsat adu lairin kabida han boina satki khongsat adu ising thumlaba amasung khudung thiba thakki mathakta cheliba abulok turen gi torban kahelakpa yabal lai ler machin gi turen torban swingsinki MLA asina ngasi abulok turen tasin kibada ki thiba phangdriba takhelapam ibo soban nongban sahi jangkai manga gi imung manung ka suunaki MLA na phungdor kibada ibomsa abulok turenda tasin kibasi yamna nungai taba mani masigi damakta sum hakpu thiba phangnaba hojik police amasung SDRF ani na punna phangnaba honari masigi damakta honaba yaba khudima honagani haina su phungdoki SEKMAIDA SG oina di hojik Lairen kabi kangatumbi hathi khuwa amadung SEKMAIDA power da isawga awawa nangri kangatumbi de yum humpuga mathoi SEKMAIDA paraugi yum samu humputaruk amadi lairen kabi yum kuntraga mapanni loinana harau khunau sunung asina leptana asum churaknabadi soidana yum ising thumlakpa yabagi phibam da lairi marom adune AC asibu yarim ka isawi khutung thibadi kanana phonaba yabasing honagani khudaki oina abulok turen gi torban kaiba thingba nangnaba phaklong amadi wa loinana mathuta ba pocha khudi makunja sing da kusin nakre loinana MLA na hai ising isaw hek phabaga isaw thengnana ba kari kari paikhatpa yabage haibadu yengsin turen sing pixelakpa amadi thengalakpa na yum sing ising na thumbagi masak amasu heli yarim khai turen sing khopsin bidana basu MLA na appeal tawki loinana Imphal West DC ki mireng makha da SDO lamsangi staff sing su section na mathau phajana tawriba asigi damakta pen ba pokhi pung kunmari gi manung da India da covid ta mioi mari laikhidre India gi oina covid 19 positive oiba missing lising ahum ga sadre diokre aduga Kerala na positive oiba lising amasa hum kuntraga tru yoduna kwaidagi yamna covid positive oiba state oire aduga Maharashtra amasung Delhi na ani suba amadi ahum suba oina positive oiba state oire pung kunmari asda Delhi Kerala Karnataka amasung Uttar Pradesh ta covid positive oiba mioi mari laikhidre haina Union Health Minister na thadur padadagi matung ina phongdorakli panbe me kunithoi da India da covid positive oiba masing asi supna tangi sani gi khai daret oikibani adubu me kun ga turuk positive oiba masing asi lising amaga tara hingalak tuna ngarang phawba da covid positive masing asi lising ahum ga sadret oikibaga loina pung kun mari asda covid positive oiba gi masing asi sadruk ka marfu ga manga oiki haina ministry gi data asina phongdorakli